ngasi tauthong khunau da leiba thamna pokpi community hall da taraga Rak Suba Rabina Amadi Sanjit Meehatki Kumon Thouram Pangthokhre JC against the brutal killing of TH Rabina na SINDUNA Pangthokiba Thouram aduda JC dugi president nahakpa memsa tauthong khunau Women Welfare Association gi advisor Asom Jila Ngambi amadi nupi khunai lamsang kaithel gi president Ketri Mayum Rasina Mithung Lensing oina sarugyaki ingkumja lising aniga mapan gi July gi tang kun ga humdoida Kwairamban kaithel da Meehatki na hatok pikraba TH Rabina Amadi CI Sanjit anigi mamida haikat laikat tamduna ikai khumnaba utuna pangthokiba thauram maduga mari lainana JC against the brutal killing of TH Rabina gi convener Ahantem Silana Fongdokibada Thauram masi sahi kuningi laibak miyamna adugumlaba tamtiba mihat adugi mayokta lebli amade achumba wail fangan from thoki haiduna khanghanaba pangthoktuna lakpani matam gi lengangna tamtiba mihat adugi achumba wail lase ngasi fawa fanghandana thamliba simak yamna laibak thibani toan ba tamtiba mihat kaya laikrabasu kesing adu loisunbagi mahuta matam sangna namsinduna achumba wail fanghandana leiri Rabina Amadi Sanjit ki mihat asigi achumba wail fanganaba leiriba lenga amadi mari leinaba singnasu ahenba miyeng sangduna Atuba matamda miyamda achumba wail fanganbiyo hainasu mahakna makhatana pungdukhi tasingna ngasi asi haukiba 2009 dagi pangthorakpa ngasi 2005 July gi tang kulumdoi asi taraga Rak Suba adugun gumlaba sahi khudingi matam chana ekhoina haikat laikat tamdana miyamda anoba paujel amaga loinena Praja miyamna pamdriba mihat mipungi thaudok asi pamde asigi achumba judgment adu pibiyo haidana matam khuni makta thangatuna lakpani adubu laibak thibedi ekhoina tasingna aikhoigi mihat asi matau karamda sikhiribano haiba khangdringe tanja sida laibak phabadegi Telangana yamna marik chumlaba photo kya puthraktana miyamda masi fake accountant natte haidana mayamda phongdokhraba matungda ngasina laibak thibadegi 2023 da aikhoigi Manipur government na Manipur Prajagi ain ngakpa ngamdaba Manipur Prajagi lobo phajana aikoi chandokna koi sizinaba haitaba adugumba aikoi governor singchina amadi lobo miyam Prajagi lanthum ngakpa ngamdriba singchina serana na ngasidi aikoi judgment amasung rai do pidana akoi fake accountant ni haidana tholakpa masi prajana yaningde miyam na yaningde asida sunatana aikoi matang khuni makta Manipur gi pajabu asumna hek chiraba matungda makhoi ngamna ba haidana matam sangna leida halaga moina apamba rai tabase aikoi Manipur prajana yaningde haibado ngasi phawbo ulibani